ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯀꯨꯁꯨꯝꯂꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯗꯅꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯄꯥꯈꯪ ꯑꯅꯤꯈꯛ ꯁꯒꯣꯜꯒꯤ ꯂꯝꯖꯦꯜ ꯇꯥꯟꯅꯕꯣꯏ ꯁꯥꯟꯅꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯅꯗꯨꯅ ꯑꯉꯝ ꯇꯥꯟꯅꯔꯤ꯫ ꯁꯒꯣꯜ ꯑꯉꯧꯕ ꯊꯧꯔꯤꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯁꯣꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯃꯥꯡꯖꯧꯅꯅ ꯊꯧꯈꯤꯕ ꯑꯗꯨ ꯎꯕꯗ ꯁꯒꯣꯜ ꯑꯃꯨꯕ ꯊꯧꯔꯤꯕ ꯄꯥꯈꯪ ꯍꯦꯟꯕꯁꯨ ꯁꯨꯒꯠꯂꯒ "ꯈꯪꯉꯤꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯉꯝꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ." ꯏꯁꯣꯔꯅ ꯅꯣꯛꯂꯒ "ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯁꯒꯣꯜꯒꯤ ꯂꯝꯖꯦꯜ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯝꯄꯥꯛ ꯑꯃꯗꯅꯤ ꯔꯥꯁꯤꯗꯨ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯀꯣꯡꯀ꯭ꯋꯥꯗꯨ ꯎꯝꯁꯤꯜꯂꯒ "ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯤꯅꯦ ꯑꯩꯈꯣꯏꯅ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ, ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦ꯫ ꯅꯄꯥꯗꯨꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯦꯗꯅ." ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯔꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯅ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯒ "ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥꯛ ꯆꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯍꯦꯛ ꯃꯥꯟꯈꯩ ꯌꯥꯎ ꯊꯥꯅꯤꯡꯗꯕꯅ." ꯔꯥꯁꯤꯅ ꯆꯕꯠ ꯆꯕꯠ ꯀ꯭ꯋꯥꯗꯨ ꯁꯥꯏꯔꯒ "ꯍꯩ ꯌꯥꯍꯧ ꯊꯦꯡ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯑꯒ ꯑꯐ ꯋꯥꯔꯤꯡ ꯁꯥꯔꯛꯀꯅꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ ꯆꯠꯈ꯭ꯔꯣ." "ꯑꯁ ꯌꯦꯡꯅꯤꯡꯗꯕꯅ ꯁꯥꯏꯔꯤꯕ ꯀ꯭ꯋꯥꯁꯤꯒ ꯃꯁꯛꯁꯤꯒ ꯍꯩ ꯃꯍꯥꯄꯥꯄꯤꯗꯣ, ꯏꯃꯨꯡꯗ ꯍꯤꯡꯆꯥꯕꯤꯗꯣ ꯏꯁꯤꯡ ꯍꯩꯗꯣꯛꯏꯅꯦꯅ ꯇꯧꯍꯧꯕꯅꯤ꯫ ꯑꯩꯅꯅꯦ ꯈꯔ ꯐꯨꯗꯠꯂꯝꯃꯕꯅꯤ꯫ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ, ꯑꯩꯗꯤꯅꯦ ꯂꯩꯀꯥ ꯉꯥꯏꯍꯥꯛꯇ ꯀꯣꯏꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ "ꯏꯃꯥꯅꯦ ꯀꯥꯏꯅ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯔꯥꯁꯤ ꯑꯁꯤ ꯑꯕꯣꯆꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯅꯨꯄꯤ ꯑꯍꯜꯗꯤ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯂꯝꯕꯅꯤ, ꯃꯃꯤꯡꯅ ꯀꯨꯁꯨꯝꯂꯩ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯁꯤꯅꯗꯤ ꯀꯨꯁꯨꯝꯂꯩꯕꯨ ꯃꯕꯨꯛꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯁꯣꯏꯕꯗꯒꯤ ꯀꯨꯁꯨꯝꯂꯩꯅ ꯋꯥꯃꯟꯈꯤꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯆꯐꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯕ ꯃꯇꯝꯗ ꯃꯈꯨꯠꯇꯒꯤ ꯐꯠ ꯅꯥꯟꯊꯗꯨꯅ ꯇꯥꯕꯗꯒꯤ ꯀꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯀꯨꯁꯨꯝꯂꯩꯕꯨ ꯔꯥꯁꯤꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯃꯁꯝ ꯐꯣꯏꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩ ꯉꯥꯡꯂꯒ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯨꯁꯨꯝꯂꯩ ꯑꯗꯨ ꯀꯞꯂꯒ ꯏꯁꯤꯡꯅ ꯄꯨꯡꯇꯥꯎ ꯇꯥꯎꯔꯕ ꯂꯩꯃꯥꯏ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯁꯤꯜꯂꯛꯂꯗꯨꯅ "ꯏꯆꯦ ꯅꯪ ꯋꯥꯔꯗꯤ ꯇꯣꯛꯑꯣ, ꯑꯩ ꯁꯦꯡꯗꯣꯛꯄꯤꯔꯒꯦ. ꯅꯈꯨꯠꯀꯗꯣ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ, ꯁꯤ ꯍꯥꯝꯗꯣꯛꯎꯔꯣ." "ꯌꯥꯔꯅꯤ ꯂꯩꯁꯅꯥ, ꯏꯆꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ." ꯂꯩꯁꯅꯥ ꯅꯝꯗꯅ ꯀꯨꯁꯨꯝꯂꯩꯕꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯨꯁꯨꯝꯂꯩꯅ ꯃꯕꯨꯛꯅꯤꯡꯗ ꯃꯅꯥꯎꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯊꯃꯣꯏ ꯄꯦꯟꯖꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯂꯩꯁꯅꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯤꯕ? ꯏꯃꯥꯇꯣꯟꯒ ꯅꯍꯥꯛꯀꯁꯦ ꯇꯁꯦꯡꯅ ꯏ ꯃꯔꯤ ꯑꯃꯠꯇ ꯊꯣꯛꯅꯗꯕꯒꯨꯝꯅ ꯇꯧꯏ꯫ ꯏꯃꯥꯇꯣꯟꯒꯤ ꯂꯝꯆꯠ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯎꯕ ꯐꯪꯗꯦ." ꯂꯩꯁꯅꯥ ꯅꯨꯔꯥ ꯐꯗꯤ ꯑꯗꯨ ꯁꯨꯝꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ "ꯏꯃꯥꯅ ꯐꯠꯇ꯭ꯔꯦ, ꯏꯃꯥꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯆꯥꯁꯨ ꯍꯤꯡꯆꯥꯕꯤ ꯑꯣꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯌꯦ ꯏꯆꯦ꯫ ꯃꯁꯤꯗꯤꯅꯦ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯅꯤ." ꯀꯨꯁꯨꯝꯂꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯑꯗꯣ ꯂꯩꯁꯅꯥ, ꯅꯪꯕꯨ ꯌꯥꯍꯧꯗꯣ ꯈꯔ ꯉꯟꯅ ꯍꯧꯕ ꯇꯝꯃꯨ. ꯑꯌꯨꯛ ꯉꯟꯅ ꯍꯧꯕꯁꯦ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯐꯩ, ꯑꯗꯨꯒ ꯃꯥꯏꯁꯨ ꯅꯥꯜꯂꯦ ꯍꯥꯏꯕꯅꯤ." ꯂꯩꯁꯅꯥꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ "ꯑꯗꯣ ꯏꯆꯦ, ꯑꯍꯤꯡ ꯇꯨꯝꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦꯕ, ꯑꯗꯨꯅ ꯑꯌꯨꯛꯇ ꯏꯁꯥꯁꯦ ꯍꯧꯒꯠꯄ ꯍꯦꯛꯇ ꯉꯝꯗꯕ. ꯏꯆꯦꯒꯤ ꯃꯥꯏꯁꯦ ꯅꯥꯟꯊꯨꯕ ꯌꯥꯕ ꯃꯈꯩ ꯅꯥꯜꯂꯦ ꯍꯥꯏꯔꯤꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯄꯒꯤ ꯑꯣꯏꯔꯦꯅꯦꯀꯣ." "ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯨꯁꯨꯝꯂꯩ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ "ꯑꯩꯌꯥ, ꯉꯁꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯀꯣ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛꯇ ꯀꯥꯎꯔꯨꯔꯦꯗꯅ." ꯂꯩꯁꯅꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯏꯆꯦꯅ ꯀꯥꯡꯁꯤ ꯑꯁꯤꯗ ꯊꯥꯖꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ. ꯆꯠꯂꯣ, ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ. ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯛꯑꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯐꯨꯕꯤꯅꯤ. ꯑꯩꯅ ꯈꯨꯝꯕꯁꯨ ꯉꯝꯗꯦꯕ." ꯀꯨꯁꯨꯝꯂꯩꯅ ꯍꯔꯥꯎꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ "ꯍꯣꯏ ꯂꯩꯁꯅꯥ, ꯑꯩ ꯀꯨꯏꯔꯛꯑꯣꯏꯌꯦ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯂꯩꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯝꯖꯈ꯭ꯔꯕ ꯏꯆꯦ ꯑꯁꯤꯕꯨ ꯍꯦꯛ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯦꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯎꯃꯟꯗꯦꯍꯦ ꯁꯣꯝꯗꯅ ꯀꯥꯡꯁꯤ ꯈꯤꯡꯕ ꯑꯗꯣꯝꯗ ꯀꯨꯁꯨꯝꯂꯩ ꯑꯗꯣ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯌꯧꯔꯛꯂꯝꯃꯤ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯁꯒꯣꯜ ꯂꯝꯖꯦꯟ ꯇꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯐꯥꯎꯖꯤꯟꯗꯨꯅ ꯀꯨꯁꯨꯝꯂꯩꯕꯨ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯝꯖꯦꯜ ꯑꯗꯨꯗꯤ ꯂꯣꯏꯕꯅ ꯍꯥꯜꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯌꯨꯝꯗ ꯍꯟꯅꯒꯗꯕꯒꯤ ꯃꯊꯪ ꯍꯣꯠꯅꯈꯤꯔꯝꯃꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯁꯒꯣꯜ ꯂꯝꯖꯦꯜ ꯑꯗꯨꯗ ꯑꯃꯨꯛꯇꯪꯕꯨ ꯌꯦꯡꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯂꯩ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯍꯥꯛ ꯌꯦꯡꯖꯅꯤꯡꯕ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯂꯣꯏꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯇꯥꯡꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯇꯣꯡꯕ ꯃꯈꯜꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯀꯅꯥ ꯂꯥꯛꯄꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯁꯤꯡꯍꯦꯜ ꯀꯧꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯁꯤꯡꯍꯦꯜꯁꯨ ꯀꯨꯁꯨꯝꯂꯩꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯔꯥꯎꯅ ꯀꯨꯁꯨꯝꯂꯩ ꯑꯌꯥ ꯌꯥꯝ ꯊꯥꯖꯗꯦꯅ ꯑꯩꯅ ꯉꯔꯥꯡ ꯅꯪꯁꯦ ꯃꯪꯗ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯣꯜꯂꯝꯃꯤꯅꯤ ꯏꯃꯨꯡꯗꯒꯤ ꯂꯩꯁꯅꯥꯅ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯅꯕꯗꯣ ꯂꯦꯞꯄꯣ ꯆꯥꯕꯤ ꯊꯛꯄꯤ ꯉꯥꯏꯍꯥꯛꯇ ꯇꯧꯈꯤꯁꯦ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯍꯔꯥꯎꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯥꯁꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯔꯒ ꯂꯥꯛꯄ ꯃꯉꯣꯟꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯟꯒꯠꯈ꯭ꯔꯦ ꯃꯃꯤꯠ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯪꯇꯣꯛꯂꯒ ꯂꯥꯎꯔꯛꯏ ꯑꯣꯏ ꯅꯈ꯭ꯌꯥꯠꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯦꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯆꯥꯒꯦꯅ ꯍꯔꯥꯎꯗꯅ ꯅꯣꯛꯂꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯡꯍꯦꯜꯅ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯉꯛꯅ ꯆꯞ ꯂꯦꯞꯂꯒ ꯍꯩꯃꯥ ꯁꯤꯡꯍꯦꯜ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯀꯨꯁꯨꯝꯂꯩ ꯈꯛꯇꯃꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯁꯤꯡꯍꯦꯜ ꯂꯩꯔꯝꯕꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯊꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯀꯔꯤ ꯂꯩꯒꯦ ꯏꯆꯥꯅ ꯂꯥꯛꯄꯕꯣ ꯁꯤꯡꯍꯦꯜꯗꯤ ꯔꯥꯁꯤꯒꯤ ꯂꯥꯎ ꯈꯣꯡꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯀꯤꯕꯗꯨ ꯐꯥꯊꯔꯒ ꯏꯅꯦ ꯃꯐꯝꯁꯤꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯕ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯔꯥꯁꯤꯅ ꯁꯤꯡꯍꯦꯜꯕꯨ ꯎꯕꯗ ꯅꯧꯊꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯤꯡꯍꯦꯜ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯈꯪꯕꯅ ꯅꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏ ꯏꯆꯥ ꯁꯤꯡꯍꯦꯜ ꯂꯥꯛꯂꯤꯁꯤꯕꯨ ꯅꯣꯏꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯔꯛꯎꯗꯅ ꯂꯩꯁꯅꯥꯗꯤ ꯃꯃꯥꯒꯤ ꯇꯥꯠ ꯑꯗꯨꯗ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ ꯏꯃꯥ ꯃꯥꯡꯗ ꯊꯝꯂꯤꯕꯗꯣ ꯆꯥꯅ ꯊꯛꯅꯅꯕ ꯉꯥꯛꯇꯅꯤ ꯅꯨꯡꯗꯨꯝ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯔꯥꯁꯤ ꯏꯊꯛ ꯊꯛꯀꯠꯅ ꯂꯩꯁꯅꯥꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯂꯒ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯀꯌꯥꯗ ꯂꯨꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯡꯍꯦꯜ ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯑꯄꯥꯝꯕ ꯑꯃꯗꯗꯤ ꯍꯥꯏꯌꯨꯗꯅ ꯏꯃꯥ ꯊꯣꯡꯗꯨꯅ ꯄꯤꯖꯒꯦꯗꯅ ꯂꯩꯁꯅꯥꯅ ꯅꯣꯛꯂꯒ ꯏꯃꯥꯕꯨ ꯆꯥꯛ ꯊꯣꯡꯗꯕ ꯆꯍꯤ ꯐꯥꯗꯧ ꯇꯧꯔꯝꯃꯅꯤ ꯆꯥꯛꯄꯨ ꯊꯣꯡꯕ ꯍꯩꯈꯤꯗ꯭ꯔꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯗꯅ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯡꯍꯦꯜ ꯑꯃꯗꯤ ꯀꯨꯁꯨꯝꯂꯩ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯔꯥꯁꯤꯗꯤ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯂꯩꯁꯅꯥꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯏꯅꯦ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯖꯤꯕꯨꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯀꯨꯁꯨꯝꯂꯩꯁꯦ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯌꯥꯎꯃꯤꯟꯅꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯎꯅꯗꯕ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯏꯃꯥꯈꯣꯏ ꯕꯕꯥꯈꯣꯏꯅ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯛꯄ ꯃꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ ꯂꯩꯁꯅꯥꯅ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ ꯏꯆꯦꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯕ ꯌꯥꯏꯅꯦ ꯅꯠꯇ꯭ꯔ ꯏꯆꯦ ꯀꯨꯁꯨꯝꯂꯩ ꯃꯃꯥꯇꯣꯟꯗ ꯀꯤꯔꯞ ꯇꯧꯅ ꯀꯔꯤ ꯄꯥꯈꯨꯝ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯖꯔꯛꯏ ꯔꯥꯁꯤꯅ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯨꯝꯁꯤꯁꯨ ꯃꯤ ꯏꯌꯥꯝ ꯌꯥꯝꯗꯦ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤꯗꯣ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯗꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯟꯅꯤ ꯑꯩꯗꯤ ꯊꯕꯛ ꯄꯥꯛꯅ ꯁꯨꯕꯁꯨ ꯉꯝꯗꯦꯗꯣ ꯋꯥꯍꯩꯗꯨꯗ ꯁꯤꯡꯍꯦꯜ ꯃꯥꯒꯤ ꯋꯥꯗꯣ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯊꯧꯁꯥꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯔꯥꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ ꯂꯩꯁꯅꯥꯅ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯂꯩꯁꯤꯗꯤ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯊꯣꯡꯕ ꯊꯤꯟꯕ ꯈꯣꯠꯄ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯁꯤꯕꯨ ꯀꯌꯥꯝ ꯋꯥꯗꯣꯏꯅꯣ ꯑꯗꯨꯕꯣ ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯦꯁꯨ ꯃꯄꯥꯟꯗ ꯊꯣꯛꯆꯁꯅꯨ ꯀꯩꯅꯣ ꯔꯥꯁꯤꯅ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯪꯗ꯭ꯔꯤꯅꯦ ꯁꯤꯡꯍꯦꯜ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯆꯠꯄꯕꯨꯗꯤ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯕ ꯑꯗꯨꯗ ꯁꯤꯡꯍꯦꯜꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯒꯣꯜ ꯊꯧꯅꯕ ꯂꯩꯔꯤꯕ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯔꯒ ꯀꯀꯥ
ꯑꯍꯜ ꯑꯗꯨꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯋꯥ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯈꯥꯎꯖꯥꯎ ꯑꯅꯤ ꯑꯗꯨ ꯌꯥꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯗꯝ ꯂꯥꯎꯅ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯁꯤꯅ ꯈꯥꯎꯖꯥꯎ ꯑꯅꯤꯗꯨꯗ ꯉꯛꯅ ꯌꯦꯡꯂꯒ "ꯁꯤꯕꯨ ꯌꯥꯝꯕ ꯅꯠꯇꯦꯗ, ꯁꯨꯝ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯄꯣꯠꯂꯝ ꯈꯔ ꯄꯨꯔꯛꯄꯅꯤ, ꯐꯤꯔꯣꯜꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯅꯕ ꯈꯔꯒ." ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯁꯤ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯛꯂꯒ ꯏꯀꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯈꯥꯎꯖꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯍꯔꯥꯎꯅ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ "ꯑꯁ ꯁꯤꯡꯍꯦꯜ, ꯁꯤꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦꯗ, ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯀꯔꯤꯒꯤ ꯂꯩꯔꯛꯂꯤꯕꯅꯣ?" ꯁꯤꯡꯍꯦꯜꯅ ꯋꯥ ꯑꯗꯨ ꯀꯟꯊꯣꯛꯂꯒ "ꯏꯅꯦ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯔꯤꯁꯤꯕꯣ?" "ꯑꯣ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯆꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕ ꯋꯥꯕꯣ? ꯅꯃꯥꯟꯅꯕꯤꯁꯦ ꯋꯥꯖꯔꯛꯑꯕꯅꯤ, ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯅꯦ ꯈꯔ ꯄꯣꯊꯥꯖꯕ ꯑꯣꯏꯅ ꯆꯩꯔꯥꯎꯕꯗꯣ ꯌꯥꯎꯍꯜꯂꯒ ꯂꯣꯏꯔꯦꯗꯅ." ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯗꯤ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ, ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯡꯍꯦꯜ ꯂꯩꯕꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯔꯥꯁꯤꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯀꯨꯁꯨꯝꯂꯩꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯒ "ꯆꯣ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯑꯥꯗꯅꯦ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯟꯖꯔꯨꯔꯣ, ꯅꯃꯥꯟꯅꯕꯤꯁꯦ ꯉꯥꯏꯗꯨꯅ ꯂꯩꯔꯦꯅꯦ ꯅꯪꯕꯣ." ꯀꯨꯁꯨꯝꯂꯩ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗ ꯍꯔꯥꯎꯅ "ꯑꯗꯨꯗꯤ ꯁꯤꯡꯍꯦꯜ, ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯩ ꯀꯨꯏꯔꯣꯏ, ꯐꯠ ꯂꯣꯏꯁꯤꯜꯂꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯁꯤ ꯁꯤꯡꯍꯦꯜꯅ ꯄꯤꯔꯛꯂꯤꯕ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ "ꯑꯁ ꯁꯤꯡꯍꯦꯜ, ꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯆꯞ ꯍꯦꯛ ꯆꯥꯔꯦꯍꯦ, ꯐꯖꯕ꯭ꯔꯣ ꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯄꯛꯆꯕ꯭ꯔꯥꯕ?" ꯁꯤꯡꯍꯦꯜ ꯅꯨꯡꯁꯤꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯟꯅ ꯅꯣꯛꯁꯤꯟꯅꯔꯒ "ꯑꯧ ꯏꯃꯥ, ꯌꯥꯝ ꯊꯤꯅ ꯄꯛꯆꯔꯦ, ꯏꯃꯥꯒꯤ ꯀꯨꯆꯨꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ." ꯔꯥꯁꯤꯗꯤ ꯑꯋꯣꯏꯕꯃꯛꯀꯤꯅꯤ ꯈꯜꯂꯗꯨꯅ ꯐꯖꯩ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ "ꯍꯣꯏꯅꯦꯍꯦ, ꯏꯆꯥꯅ ꯍꯥꯏꯒꯨꯝꯕꯗꯅ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ. ꯁꯤꯃꯗꯤꯅꯦ ꯑꯩ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯁꯦꯠꯂꯒꯦ. ꯀꯩ ꯀꯥꯏꯒꯦ ꯁꯤꯡꯍꯦꯜ?" ꯁꯤꯡꯍꯦꯜ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ "ꯃꯗꯨꯅ ꯐꯖꯕ ꯍꯦꯜꯂꯅꯤꯌꯦ, ꯏꯅꯦꯗꯒꯤ ꯍꯦꯟꯕ ꯑꯝꯇ ꯂꯩꯔꯔꯣꯏ." ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯀꯨꯁꯨꯝꯂꯩ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯁꯤꯅ "ꯂꯣꯏꯔꯕꯣ ꯅꯪꯕꯣ?" "ꯂꯣꯏꯔꯦ ꯏꯃꯥ." "ꯍꯩꯃꯥ, ꯂꯩꯁꯅꯥꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯦ?" "ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯎꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯂꯥꯛꯑꯅꯤ." ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯁꯅꯥꯗꯨ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯏꯟꯁꯥꯡ ꯍꯦꯛꯄꯗ ꯉꯥꯏꯔꯤꯕ ꯈꯔ ꯍꯥꯞꯂꯒ "ꯏꯆꯦ ꯁꯤꯡꯍꯦꯜ, ꯌꯥꯝꯕ ꯌꯥꯝꯗꯕ, ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩꯈꯣꯏꯗ ꯐꯪꯕ ꯄꯣꯠꯁꯛꯅꯤ, ꯃꯃꯜ ꯂꯩ ꯈꯟꯗꯨꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ." ꯁꯤꯡꯍꯦꯜꯅ ꯍꯔꯥꯎꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯒ "ꯏꯅꯥꯎꯁꯤꯗꯤ ꯀꯔꯤꯒꯤ ꯌꯥꯝꯗꯅꯤ, ꯀꯅꯥꯅꯁꯨ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯈꯨꯗꯣꯜꯅꯤ. ꯐꯔꯦ, ꯊꯦꯡꯉꯅꯤ, ꯃꯐꯝ ꯈꯔꯗꯁꯨ ꯆꯪꯂꯨꯒꯗꯕꯅꯤ. ꯀꯨꯁꯨꯝꯂꯩ, ꯆꯠꯅꯅꯕ ꯇꯧꯔꯁꯤꯔꯥ? ꯏꯆꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯆꯦ ꯁꯤꯡꯍꯦꯜꯒ ꯀꯣꯏꯊꯣꯛꯎꯔꯣ, ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ." ꯀꯨꯁꯨꯝꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯏꯃꯥꯇꯣꯟꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯪꯁꯨ ꯆꯩꯔꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯅ ꯃꯤꯌꯥꯝꯁꯤꯡꯒ ꯄꯥꯡꯊꯣꯛꯂꯝꯃꯨꯀꯣ ꯏꯅꯥꯎ." ꯂꯩꯁꯅꯥꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯑꯗꯨ ꯆꯗꯨꯝ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯁꯨꯝꯂꯩꯅ ꯅꯨꯡꯉꯥꯏꯇꯅ "ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯂꯩꯁꯅꯥ? ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯁꯤꯗꯤ. ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯇꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ?" ꯁꯤꯡꯍꯦꯜꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯁꯅꯥꯒꯤ ꯑꯋꯥꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯒ "ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯅꯤꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯧꯔꯤꯕꯅꯤ. ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯆꯦꯅ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯍꯧꯗꯣꯔꯤꯕ꯭ꯔꯥꯕ? ꯅꯠꯇ꯭ꯔꯒꯅ ꯀꯞꯇꯅꯕ ꯅꯪꯅ ꯍꯥꯟꯅ ꯄꯥꯟꯊꯣꯛꯈ꯭ꯔꯒꯦꯔꯣ?" ꯂꯩꯁꯅꯥꯅ ꯃꯆꯦꯁꯤꯡ ꯑꯗꯨꯗ ꯑꯣꯏꯅꯅ "ꯑꯁ ꯏꯆꯦꯁꯤꯃ." ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯁꯤꯗꯤ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ, ꯀꯌꯥꯝ ꯅꯨꯡꯁꯤꯅꯕꯅꯤ. "ꯑꯗꯨꯗꯤ ꯏꯅꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣ ꯏꯕꯦꯝꯃ, ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯔꯣꯀꯣ, ꯑꯗꯨꯒ ꯂꯣꯏꯔꯒꯅꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯊꯤꯟꯕꯤꯔꯛꯑꯣ." ꯑꯁꯨꯝꯅ ꯀꯥꯏꯅ ꯌꯥꯊꯪ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯤꯡꯍꯦꯜ ꯑꯃꯗꯤ ꯀꯨꯁꯨꯝꯂꯩꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯁꯤꯅ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯁꯤꯡꯍꯦꯜꯅ ꯄꯤꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯑꯁ ꯏꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯑꯔꯪ ꯑꯔꯥꯛꯇ ꯆꯣꯞꯈ꯭ꯔꯦꯗꯀꯣ.
ꯔꯥꯁꯤꯅ ꯑꯇꯥꯡꯕ ꯅꯨꯡꯅ ꯊꯤꯟꯕ ꯁꯅꯥ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ, "ꯇꯨ, ꯁꯤꯒꯤ ꯁꯅꯥꯁꯦ ꯐꯖꯗ꯭ꯔꯥ? ꯁꯤꯅ ꯄꯛꯆꯒꯗ꯭ꯔꯥꯕ? ꯌꯦꯡꯉꯨ, ꯁꯤꯅ ꯐꯖꯒꯗ꯭ꯔꯥ ꯌꯦꯡꯉꯨ." ꯂꯩꯁꯅꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯊꯧ ꯁꯥꯗꯅ, "ꯍꯣ ꯏꯃꯥ, ꯏꯃꯥꯗꯤ ꯐꯖꯕꯤꯅꯤ. ꯏꯃꯥꯅꯅꯦ ꯁꯤꯃ ꯁꯦꯠꯄ ꯁꯤꯃ ꯇꯧꯕꯗ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ. ꯑꯁꯪꯕ ꯆꯤꯟꯒꯦꯔꯥ ꯑꯉꯥꯡꯕ ꯆꯤꯟꯒꯦꯔꯥ ꯏꯄꯛꯇ ꯄꯛꯆꯩ." ꯄꯤꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯍꯔꯥꯎꯒꯦꯗꯤ ꯅꯤꯡꯗ꯭ꯔꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯖꯤꯟꯕꯤꯔꯛꯏꯅꯤꯅꯦ. "ꯏꯃꯥ, ꯅꯪꯕꯨ ꯈꯤꯇꯁꯨ ꯄꯨꯛꯆꯦꯜ ꯑꯗꯨ ꯆꯥꯎꯊꯣꯛꯎꯕ. ꯏꯆꯦꯕꯨ ꯏꯃꯥꯅ ꯄꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯕꯗꯣ ꯇꯧꯒꯅꯨ. ꯏꯆꯦꯁꯦ ꯅꯣꯡꯃꯗ ꯏꯃꯥꯇꯣꯟ ꯍꯥꯏꯕ ꯋꯥꯍꯩꯗꯒꯤ ꯍꯦꯟꯖꯗꯕꯅꯤ. ꯁꯤꯗ ꯏꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯇꯁꯦꯡꯅ ꯏꯃꯥꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯧꯗ꯭ꯔꯕꯁꯨ ꯍꯔꯥꯎꯅ ꯆꯩꯔꯥꯎꯕꯗ ꯁꯔꯨꯛ ꯌꯥꯍꯟꯕ ꯌꯥꯏꯅ. ꯏꯆꯦꯕꯨ ꯌꯣꯟꯊꯣꯛꯑꯒ ꯆꯠꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦ. ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦ. ꯏꯆꯦ ꯁꯤꯡꯌꯦꯜꯅ ꯏꯃꯥꯒꯤ ꯂꯝꯆꯠꯇꯣ ꯈꯪꯕꯅ ꯃꯥꯅ ꯃꯕꯨꯛ ꯐꯕꯒꯤ ꯀꯩꯁꯨ ꯁꯥꯎꯗꯕꯩ ꯋꯥꯅꯤ." ꯔꯥꯁꯤ ꯏꯁꯧ ꯂꯥꯡꯂꯒ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯕꯒꯨꯝꯅ, "ꯍꯩ, ꯁ꯭ꯋꯥꯏꯗꯅꯦ ꯋꯥꯁꯣꯏ ꯉꯥꯡꯀꯅꯨ, ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ." ꯂꯩꯁꯅꯥꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯤꯡꯌꯦꯜꯅ, "ꯀꯨꯁꯨꯝꯂꯦ, ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯊꯥꯔꯤꯛꯀꯤ ꯁꯣꯏꯕꯨꯝꯗꯣ ꯇꯧꯔꯤꯕꯣ?" "ꯇꯧꯔꯤꯕꯅꯤ." "ꯄꯨꯄꯨ, ꯑꯝꯇ ꯈꯥꯝꯕꯤꯌꯨ, ꯑꯩꯈꯣꯏ ꯁꯣꯏꯕꯨꯝ ꯑꯝꯇ ꯂꯩꯈꯤꯒꯦ." ꯑꯁꯨꯝꯅ ꯁꯣꯏꯕꯨꯝ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯡꯌꯦꯜꯒꯤ ꯃꯌꯨꯝꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯤꯡꯌꯦꯜꯒꯤ ꯃꯃꯥ ꯈꯦꯗꯥ, ꯃꯄꯥꯕꯨꯡ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯇꯣꯔꯩꯗꯨ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯁꯨꯝꯂꯩꯕꯨ ꯃꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯗꯨꯅ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯁꯤꯡꯌꯦꯜ ꯑꯃꯗꯤ ꯀꯨꯁꯨꯝꯂꯩꯗꯨ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯔꯩꯅ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯈꯪꯗꯕ ꯑꯃ ꯃꯌꯥꯗ ꯆꯞ ꯆꯞ ꯁꯥꯏꯔꯒ, "ꯀꯩꯗꯧꯔꯝꯃꯤꯅꯣ ꯂꯩꯁꯥꯕꯤ ꯑꯅꯤ?" ꯁꯤꯡꯌꯦꯜꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ, "ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯁ, ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ ꯂꯩꯁꯥꯕꯤꯗꯕꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯕꯣ? ꯑꯔꯤꯕꯤ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯑꯗꯨꯗꯤ?" ꯁꯤꯡꯌꯦꯜꯅ ꯇꯣꯔꯩꯒꯤ ꯃꯅꯥꯗꯨ ꯂꯩꯔꯒ, "ꯃꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯑꯃ ꯏꯅꯥꯏ ꯅꯥꯏꯗꯦ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯕꯣ?" "ꯑꯁ, ꯏꯆꯦ, ꯍꯣꯏꯁꯦ, ꯑꯩ ꯂꯥꯟꯖꯔꯦꯕ. ꯅꯥ ꯇꯠꯇꯣꯔꯤ, ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ. ꯑꯩꯁꯦ ꯅꯥ ꯄꯥꯟꯗꯕ ꯄꯥꯈꯪꯑꯅ ꯃꯃꯤꯡ ꯆꯠꯇꯅ ꯂꯨꯍꯣꯡꯕꯒ ꯐꯪꯉꯔꯣꯏꯃꯤ." ꯀꯨꯁꯨꯝꯂꯩꯅ ꯁꯤꯡꯌꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ, "ꯑꯁ, ꯁꯤꯡꯌꯦꯜ, ꯅꯪꯁꯤꯗꯤ ꯃꯤ ꯑꯉꯥꯡꯁꯦ ꯅꯥꯔꯝꯃꯅꯤꯌꯦ. ꯃꯆꯦ ꯑꯣꯏꯕꯒꯤ ꯑꯣꯏꯅꯖꯗꯨꯅ ꯇꯧꯔꯤꯅꯤ, ꯀꯩꯗꯧꯔꯒꯦ?" ꯁꯤꯡꯌꯦꯜꯅ ꯇꯣꯔꯩꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯅ ꯍꯠꯂꯒ, "ꯃꯁꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯍꯦꯛ ꯇꯧꯔꯗꯅ." ꯇꯣꯔꯩ ꯃꯅꯥꯗꯨ ꯄꯥꯏꯔꯒ, "ꯑꯁ, ꯅꯥꯒꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉꯝꯃꯅꯤ. ꯑꯁ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ. ꯀꯔꯤ ꯑꯃꯨꯛ ꯁꯥꯏꯔꯤꯅꯣ? ꯆꯕꯠ ꯆꯕꯠ, ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯇꯥꯅꯤꯡꯗꯦꯃꯦ. ꯍꯣꯅꯦ, ꯌꯦꯟ ꯃꯔꯩ. ꯑꯁ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯖꯨꯒꯣꯠ ꯆꯥꯔꯣꯏꯗꯕ ꯑꯉꯥꯡꯅꯤ." ꯀꯨꯁꯨꯝꯂꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ." "ꯏꯆꯦ ꯀꯨꯁꯨꯝꯂꯩ, ꯅꯪꯗꯤ ꯀꯨꯁꯨꯝꯂꯩꯗ ꯀꯨꯁꯨꯝꯂꯩ ꯃꯥꯜꯂꯝꯃꯦꯉꯣ." "ꯑꯦ, ꯀꯩ ꯍꯥꯏꯕ ꯑꯗꯨꯗꯤ?" "ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯍꯥꯟꯅ ꯑꯩꯅ ꯊꯥꯏꯅ ꯅꯈꯣꯏ ꯈꯨꯟꯗ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯃ ꯐꯖꯊꯣꯛꯑꯝꯃꯦ. ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯦ ꯍꯥꯏꯕ. ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯄꯥꯈꯪꯁꯤꯡꯁꯦ ꯏꯆꯦꯒꯤ ꯐꯖꯕꯗ ꯉꯥꯎꯅꯈꯤꯗꯅ ꯀꯨꯁꯨꯝꯂꯩ ꯍꯥꯏꯅ ꯁꯣꯟꯅꯍꯧꯗꯣꯔꯤꯀꯣ." ꯀꯨꯁꯨꯝꯂꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯑꯦ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯈꯣꯏ ꯆꯦ ꯂꯩꯁꯤꯗꯤ. ꯑꯩꯗꯤ ꯀꯅꯥꯅ ꯐꯖꯩ ꯍꯥꯏꯕ?" ꯇꯣꯔꯩꯅ ꯃꯃꯤꯠ ꯑꯗꯨ ꯉꯛꯅ ꯁꯤꯡꯌꯦꯜꯗ ꯌꯦꯡꯂꯒ, "ꯑꯦ, ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯐꯖꯩꯌꯦꯕ? ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯏꯁꯣꯔꯅ ꯁꯥꯕ ꯂꯣꯏꯔꯛꯇꯕ ꯂꯥꯏꯐꯗꯤꯕꯤ ꯃꯥꯜꯂꯤꯗ." "ꯑꯕꯨꯡꯉꯣ, ꯅꯪ ꯑꯩꯒꯤ ꯃꯤꯍꯨꯠ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯍꯧꯔ ꯆꯠꯂꯣ." "ꯏꯁ, ꯊꯤ ꯍꯥꯏꯔꯨꯕꯒꯤ ꯁꯥꯎꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯏꯆꯦ ꯀꯨꯁꯨꯝꯂꯩ. ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯁꯥꯎꯅꯩ ꯍꯥꯏꯕꯁꯦ ꯁꯤꯅ ꯁꯥꯈꯤꯅꯤꯀꯣ." ꯁꯤꯡꯌꯦꯜꯅ ꯇꯣꯔꯩꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯒ, "ꯃꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯠꯅꯕ ꯍꯧꯋꯦ." ꯀꯨꯁꯨꯝꯂꯩꯅ ꯈꯥꯝꯇꯣꯛꯂꯒ, "ꯑꯁ, ꯁꯤꯡꯌꯦꯜ, ꯅꯪꯁꯤꯗꯤ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ." "ꯑꯁ, ꯍꯩꯃꯥ, ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯤꯅꯦ. ꯐꯥꯒꯤ ꯇꯧꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯏꯆꯦꯅ ꯐꯖꯕꯅ ꯃꯈꯜ ꯑꯃ, ꯑꯗꯨꯒ ꯏꯆꯦ ꯀꯨꯁꯨꯝꯂꯩꯅ ꯐꯖꯕꯅ ꯃꯈꯜ ꯑꯃ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤ. ꯐꯖꯕꯗꯤ ꯂꯣꯏ ꯐꯖꯩ, ꯀꯩꯗꯧꯔꯒꯦ?" "ꯇꯣ, ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯁꯥꯎꯗ꯭ꯔꯦꯗꯅ."
Ichena fazabana irang puraga fazaba aduga iche kusumlaina icham chamna magulaina fazaba Singelna kusumlagi makhuto pairaga kanade kusumlai lao ine bisumlagi pofamdane haidum ngahak charusi asi haiduna chatpa hawi toreina aya ayama legai se chasi khosi ga kem hairamdi kaya dama bu phatribanu yongne ho itung ina ningadine aduda ngangduna lernu toraiso machina do paithoklaga matung adu inaraklami Singelna abungo lambini nangna sari do ngata lepo mimang de ikai je ko Singel nangi nanaw nupa do ngahakta phawba saiba lepte haidana ngangnarabani ko toraina magi charam liba postak adu lambina kana du do huntok lamlaga laikai gi chinsing sidiba khara leiradi mina mapan thokusu thokmalle haidana ngangbo soira aroi Singel na tore gi machina du mensilaga ngakta na chindo tumina leyo nupi dong hek tawradana hoi tumi leijarage somdana henba amadi isoru lambida chana wari sanarami isorna karemnana yadeko mi machadi hai haina masak mato phajakhrabi ama thungnakhi gadawre aduga nangondagi hena phajaba aina hojik phawba phangdaduna leire henbana mamit adu phaina yengnaga natte nangbu nuparo natraga nupiro isorna ngakna kainu ai nupani kainu phibam sida nupiga maluraba nate nupaga nupiga bu kamai mana daurige nang awatba kaisu leba nate aduga hojik phawba nupi phangde haisibu kaiginu nupina nupada nusi pami koina sine hekta hairakadro nupa nangna apam thamoina khoida jabadu khalaga nusi haigadabani nupina nusi hairakte nupi phangde ne sibu taba yaba waraba nangonda ngaujaba nupidine lising ni bungo nangna michigi tena makha khabluba matamdane dam launa paladaba isorna nungaitana sor sangna hontoklaga aduna ni ne aina berala aise atai dadine hoi ai ngamkhiba yai siba changba dakar tade ado nushibagi lam asidade ai thauna amta yaude as talle nangsidi pura nushiba haitaba nupaga chap hek mane to adu ergana ne nupiga do amta koirun napunsida nupi thidana dum loishinkro somdana ine pisum legi potpham aduda ahum adu wari sanaduna nokminaduna haijaduna leirami pisum leina kusum leisidi masak onthokna olamedana thainadi angang oiringaida la ambani do hojikti leisabi mapunga pharadana masakase yam phaja thommi icha nupa leiramlabadi ima oigadabani Singelna aidi oiningdro haise masini hengang thorakpa sima ba asumna nokminaduna leiringaida toraina je nong churakadaba male loi mamsingkre yumda halobana phagadaba male Singelna atiyadu yengkhaluba matamdadi musinmuna mamsinduna leiribadu ubada as sidi nonglei nusitka yawdo male ine akhoi chananaba tawrage ine su yumda changnanaba tawro nong sidi bera kadawri hoi ine su thongsil lonsiladabani yum yongnanaba phajana chalukona khoiso asi haiduna ahumdu chakhirami makhoina jatkribadu irap lapnadana henba amasung isorsu uraduna asida chatlibase toreiga Singelga natro kaigino moina checha tawrisina nanguni khanbada kidana chengkhra jala migidi nusinaba nupa ubada haraune hai aikhoigidi ipa pakhatana chengre isorna noklaga hey wakhaldo ayuna khalaga angawbudongna lambi mataida isaiga saktana tawrongani maram ama leidana chapa orongani ka hina su khanjilun achumbu su khangdana ado akhoi ani budi yari kanano somda phanek athi amachugi setpi nupi ma chalisina nahan makai amu phawba ude asigi saban sidi kana warjano hoine nahan khaidi ude ne asumna ngangna duna lakpana ani do bisum lagi potpham yauraduna ine changage hairo haima nakhoi ani di ngasi thengina changage tawrambani nong se churaktringaida nakhoi ani bu kai lauge haibano ine haininga jardo yankhai gida bibiro kainuni hi yamandro kana pija dawrige henbana thausadana ine thibong jauna bu
ꯈꯖꯤꯛ ꯈꯔꯥꯛꯅ ꯀꯣꯟꯅꯩ ꯍꯥꯏꯕ꯭ꯔꯣ? ꯏꯁꯣꯔꯅ ꯍꯣꯔꯦꯟ ꯑꯣꯛꯇꯦ ꯆꯥꯒꯦꯒ ꯍꯥꯏꯔꯣ ꯅꯃꯥꯏꯗꯨꯗꯅꯦ ꯆꯩꯔꯣꯡ ꯃꯥꯟꯕ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯟꯒꯗꯕꯅꯤ꯫ ꯏꯅꯦ ꯍꯧꯖꯤꯛꯇ ꯁꯤꯡꯉꯦꯜꯂꯣꯏ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯄꯤꯁꯨꯝ ꯂꯩꯅ ꯑꯆꯥꯔ ꯑꯗꯨ ꯏꯁꯣꯔꯗ ꯄꯤꯔꯛꯂꯒ ꯅꯣꯡ ꯅꯪꯗꯅꯕ ꯍꯥꯏꯗꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯀꯔꯤ ꯇꯧꯔꯒꯦ? ꯑꯣ ꯑꯗꯣ ꯁꯤꯡꯉꯦꯜꯒ ꯇꯣꯔꯩꯒ ꯅꯠꯇꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯗꯨꯅ ꯀꯅꯥꯅꯣ? ꯑꯣꯅꯦ ꯁꯤꯡꯉꯦꯜꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯗ ꯂꯩꯕ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯃꯈꯣꯏꯗ ꯆꯩꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯑꯁ ꯃꯁꯛꯀꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯅꯪ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯣꯗꯅ ꯅꯇꯥꯎ ꯍꯦꯟꯕꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯡꯉꯦꯜꯅ ꯃꯐꯝ ꯀꯟꯈ꯭ꯔꯦ꯫ ꯏꯁꯣꯔꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯑꯗꯨꯗ ꯏꯅꯦ ꯑꯩꯅ ꯅꯨꯄꯤ ꯃꯃꯥꯡꯗ ꯊꯧꯅꯥ ꯐꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤꯅꯦ꯫ ꯃꯁꯛꯀꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ, ꯄꯥꯝꯗꯕꯒꯤꯁꯨ ꯑꯝꯇ ꯅꯠꯇꯦ, ꯑꯃꯕꯨ ꯀꯣꯏꯔꯗꯤ ꯌꯥꯔꯦꯅ ꯈꯟꯖꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯏꯀꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯦꯟꯕꯅ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏ ꯕꯣꯟꯙꯨ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯂꯥꯛꯑꯣ, ꯅꯪ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯑꯣꯏꯔꯣꯏꯗꯕ ꯃꯤꯅꯤ ꯅꯪ꯫ ꯏꯁ ꯍꯦꯔꯥ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯑꯄꯪ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯇꯩ ꯂꯝꯗꯗꯤ ꯀꯅꯥꯝꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯏꯁꯣꯔꯅꯤꯗ ꯑꯩꯁꯦ꯫ ꯍꯦꯟꯕꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯑꯣ ꯑꯗꯨꯅꯕꯨ ꯏꯁꯣꯔ ꯀꯧꯔꯤꯗꯨꯅꯤ, ꯑꯗꯨꯁꯨꯅꯦ ꯅꯨꯡꯁꯤꯕꯒꯤꯗꯤꯅꯦ ꯄꯨꯔꯥ ꯐꯣꯔꯁꯥ ꯆꯠꯄ ꯏꯁꯣꯔ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯁꯖꯤꯕꯨꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯗꯨꯅ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯒ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯦꯝ ꯁꯥꯖꯔꯝꯃꯤ꯫ ꯇꯣꯔꯩ ꯁꯤꯡꯉꯦꯜ ꯑꯃꯗꯤ ꯀꯨꯁꯨꯝ ꯂꯩꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯇꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯝꯗꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯁꯣꯔ ꯑꯃꯗꯤ ꯍꯦꯟꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯟꯕꯅ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤꯅ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯅꯠꯇ꯭ꯔꯕ ꯂꯩꯗꯣ ꯍꯧꯖꯤꯛ ꯍꯦꯛꯍꯧꯔꯁꯤ, ꯍꯦꯛꯑꯒ ꯊꯝꯍꯧꯔꯁꯤ ꯍꯥꯏꯕꯗꯣ? ꯅꯪꯅ ꯅꯅꯥ ꯅꯊꯨꯝ ꯇꯥꯗꯕ ꯃꯈꯩ ꯌꯥꯅꯤ ꯍꯌꯦꯡ ꯑꯅ ꯅꯝꯗꯅ ꯍꯦꯛ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯣꯏꯅ ꯀꯠꯅꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯍꯧ ꯊꯦꯡꯕ ꯃꯈꯩ ꯀꯠꯇꯧꯔꯤꯕ, ꯕꯣꯔꯒ ꯑꯝꯇ ꯐꯪꯉꯔꯣꯏ꯫ ꯏꯁꯣꯔꯅ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯅꯪꯒꯤ ꯕꯣꯔꯕꯨ ꯁꯤꯡꯉꯦꯜꯒ ꯊꯨꯡꯅꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯁꯣꯔ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯗꯨꯕꯣ? ꯅꯌꯥꯗꯣ ꯌꯥꯝ ꯍꯤꯒꯠꯀꯅꯨ, ꯅꯁꯛꯇꯣ ꯎꯔꯒ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯖꯥꯅꯤ ꯑꯩ꯫ ꯏꯁꯣꯔꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯩꯃ ꯁꯤꯗꯤ ꯄꯨꯔꯥ ꯅꯨꯄꯤꯅꯤꯅ, ꯍꯦꯟꯕ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯅꯣꯛꯂꯒ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯆꯠꯂꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯑꯣꯟꯊꯣꯛꯂꯨꯕꯅꯤ꯫ ꯇꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯏꯁꯣꯔꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯝꯕꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯆꯩꯔꯥꯎꯕꯒꯤ ꯏꯁꯣꯔꯗ ꯆꯥꯛꯂꯦꯟ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯅꯤꯖꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯀꯥꯄꯤ ꯑꯅꯤꯔꯛ ꯀꯥꯞꯁꯤꯜꯂꯛꯂꯒ ꯑꯣꯏ ꯑꯣꯏ ꯃꯥ ꯉꯥꯎꯔꯕꯣ? ꯏꯁꯣꯔꯅ ꯊꯧꯁꯥꯗꯅ ꯍꯦꯟꯕꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯟꯗ ꯊꯩꯗꯣꯛꯂꯒ ꯉꯥꯎꯔꯦ ꯏꯇꯥꯎ, ꯑꯁꯤꯃꯗꯤ ꯀꯩꯅꯣ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯜꯂꯤ꯫ ꯑꯩ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯏꯇꯥꯎ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯄꯥꯈꯠꯅ ꯑꯌꯥ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯡꯒꯜꯒꯤ ꯊꯣꯡꯒꯥꯜꯗꯅꯦꯃꯤ, ꯃꯤꯅ ꯎꯔꯒ ꯑꯁ ꯑꯩꯕꯨ ꯈꯥꯝꯃꯨꯗꯕꯁꯨ ꯌꯥꯔꯣꯏꯅꯦ꯫ ꯑꯣꯏ ꯏꯁꯣꯔ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ! ꯏꯁꯣꯔ ꯃꯅꯥꯗ ꯍꯥꯞꯇꯦ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯅꯤꯡꯒꯥꯡ ꯐꯝꯗꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯦꯟꯕꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯁꯤꯡꯉꯦꯜ ꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯏꯁꯣꯔ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯡꯉꯦꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯅꯤꯃꯤ, ꯃꯤ ꯊꯣꯔꯛꯑꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯏꯁꯣꯔꯅ ꯑꯅꯝ ꯀꯟꯗꯨꯅ ꯃꯅꯥꯗ ꯍꯥꯞꯇꯕ ꯃꯈꯩ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯕ ꯑꯗꯨꯗꯗꯤ ꯇꯧꯖꯔꯁꯅꯨ ꯃꯇꯥꯒꯨꯝꯅ ꯍꯦꯟꯕꯁꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯣꯔꯩ ꯑꯃꯗꯤ ꯁꯤꯡꯉꯦꯜ ꯑꯗꯨ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝ ꯂꯩꯅ ꯏꯁꯣꯔ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯊꯋꯥꯏ ꯇꯥꯅ ꯐꯝꯊꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯔꯩꯅ ꯃꯆꯦꯕꯨ ꯐꯠ ꯂꯥꯎꯅ ꯂꯩ ꯃꯔꯨꯝꯗ ꯆꯤꯡꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯒ ꯂꯤꯂꯥ ꯌꯦꯡꯁꯤ ꯃꯇꯥꯒꯨꯝ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯡꯉꯦꯜꯅ ꯈꯔ ꯍꯦꯟꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯦꯟꯕꯁꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯏꯁꯣꯔꯗ ꯑꯃꯨꯛ ꯌꯦꯡ ꯀꯨꯁꯨꯝꯂꯩꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ
ꯀꯂꯛ ꯈꯝꯕꯟꯕ ꯐꯥꯎꯕꯅ ꯑꯣ ꯈꯪꯅꯤꯗꯅ ꯍꯣꯔꯦꯟꯅ ꯑꯩ ꯂꯩꯅ ꯂꯩꯅ ꯏꯃꯥꯟꯅꯕꯤꯗ ꯃꯤꯇꯥꯕ ꯇꯣꯔꯩꯅ ꯇꯞꯅ ꯑꯁ ꯏꯆꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯏꯕꯥꯏ ꯑꯣꯏꯗꯧꯁꯤꯅ ꯌꯦꯡꯂꯤꯁꯦ ꯏꯆꯦ ꯀꯨꯁꯨꯝꯂꯩꯗ ꯅꯠꯇꯤꯌꯦ ꯃꯥꯒꯤ ꯃꯇꯥꯎ ꯏꯁꯣꯔꯗ ꯅꯦꯃꯤ ꯈꯝꯕꯜꯂꯤꯅꯤ ꯀꯥꯏꯅ ꯅꯧꯄꯥꯏꯒꯤ ꯃꯥꯡꯁꯤꯗ ꯄꯛꯇꯦꯀꯣ ꯌꯥꯝꯅ ꯀꯥꯟꯅꯗꯦꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯝꯗꯧꯕꯅꯣ ꯂꯤꯂꯥ ꯌꯦꯡꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯨꯁꯨꯝꯂꯩꯅ ꯏꯁꯣꯔ ꯃꯉꯣꯟꯗ ꯕꯣꯔ ꯅꯤꯖꯕ ꯂꯣꯏꯔꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯏꯁꯣꯔꯅ ꯊꯧꯁꯥꯗꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯩꯔꯣ ꯏꯁꯣꯔꯅꯤ ꯀꯨꯁꯨꯝꯂꯩꯅ ꯍꯩꯅꯗꯅ ꯏꯁꯣꯔꯗ ꯌꯦꯡꯂꯒ ꯍꯧꯒꯠꯂꯒ ꯐꯅꯦꯛꯇ ꯇꯩꯔꯤꯕ ꯎꯐꯨꯜ ꯑꯗꯨ ꯀꯟꯊꯣꯛꯅ ꯀꯥꯏꯗꯒꯤ ꯑꯉꯥꯎꯕ ꯃꯤꯅꯣ ꯅꯪꯕꯣ ꯏꯁꯣꯔꯕꯨ ꯑꯗꯨꯝꯅ ꯅꯨꯄꯤꯗ ꯆꯣꯞꯅ ꯌꯦꯡꯅꯕ꯭ꯔꯣ ꯑꯦ ꯀꯩꯅꯣꯅꯦ ꯏꯁꯣꯔꯅꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯒ ꯊꯥꯖꯗ꯭ꯔꯤꯗꯨꯕꯣ ꯀꯨꯁꯨꯝꯂꯩꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯊꯠꯇꯨꯅ ꯀꯩꯅꯣꯝꯇ ꯀꯩꯅꯣ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗꯒꯤꯅꯣ ꯅꯍꯥꯟꯈꯩꯗꯤ ꯎꯗꯦꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯨꯁꯨꯝꯂꯩꯅ ꯁꯥꯟꯅꯔꯒꯦ ꯃꯇꯥꯒꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪꯅ ꯏꯁꯣꯔ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯃꯤꯡꯅ ꯂꯥꯏꯔꯦꯝꯕꯤ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯑꯩꯁꯦ ꯁꯔꯒꯗꯒꯤꯅꯤ ꯏꯄꯥ ꯂꯥꯏꯔꯦꯝꯕꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯆꯩꯔꯥꯎꯕ ꯌꯥꯎꯔꯨꯆꯣ ꯍꯥꯏꯗꯅ ꯊꯥꯕꯤꯔꯛꯄ ꯋꯥꯗꯣ ꯇꯥꯕꯗ ꯏꯁꯣꯔꯅ ꯃꯀꯣꯛ ꯑꯗꯨ ꯅꯥꯜꯂꯒ ꯑꯁ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯦ ꯅꯪꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯝꯃꯅꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯏꯁꯣꯔ ꯍꯥꯏꯅ ꯁꯛꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯅꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅꯅꯦ ꯃꯌꯥꯝꯅ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯑꯩꯅꯦ ꯍꯥꯏꯕ ꯏꯁꯣꯔꯅ ꯇꯧꯐꯝ ꯈꯪꯗꯅ ꯈꯨꯗꯨꯝ ꯑꯗꯨ ꯇꯥꯁꯤꯜꯂꯒ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯑꯩ ꯏꯁꯣꯔꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯂꯥꯏꯔꯦꯝꯕꯤꯅꯦ ꯍꯥꯏꯕ ꯏꯁꯣꯔꯅ ꯃꯆꯤꯟꯗꯨ ꯆꯤꯛꯂꯒ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯒ ꯑꯁ ꯀꯩꯅꯣ ꯏꯁꯣꯔꯁꯦ ꯌꯥꯝ ꯁꯥꯎꯏꯅ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯍꯨꯝ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯊꯣꯔꯛꯂꯝꯃꯤ ꯑꯦ ꯅꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯗ ꯂꯣꯠꯂꯒ ꯍꯨꯔꯥꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯅꯈꯣꯏ ꯁꯤ ꯅꯨꯄꯥꯁꯦ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯏꯁꯣꯔꯅꯤ ꯆꯥꯕ ꯊꯛꯄ ꯀꯩꯝꯇ ꯐꯪꯖꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯡꯗ ꯍꯦꯛꯇ ꯂꯦꯞꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯌꯥꯅꯤ ꯆꯥꯕꯤꯔꯣ ꯑꯩꯅ ꯅꯤꯖꯅꯤꯡꯕ ꯕꯣꯔꯗꯤꯅꯦ ꯅꯤꯖꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯂꯨꯛ ꯍꯥꯕꯤꯕ ꯌꯥꯔꯅꯤꯌꯦ ꯍꯦꯟꯕꯗꯤ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯒ ꯏꯁꯣꯔꯗ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯑꯣ ꯀꯝꯗꯧꯏ ꯊꯧꯅꯥ ꯐꯕ ꯉꯁꯤꯗꯤ ꯅꯍꯥꯛ ꯅꯨꯄꯤ ꯑꯃꯒꯤ ꯆꯤꯟꯗ ꯀꯛꯆꯤꯡ ꯃꯆꯥ ꯑꯣꯟꯒꯗꯧꯔꯤꯗꯅ ꯏꯁꯣꯔꯅ ꯍꯦꯟꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤ ꯍꯠꯂꯒ ꯍꯦ ꯁꯛꯇꯥꯊꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯃꯁꯛ ꯐꯖꯔꯤꯕ ꯑꯁꯤꯒ ꯉꯥꯡꯊꯣꯔꯛꯂꯤꯕ ꯑꯁꯤꯒ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯅꯪꯕꯣ ꯁꯤꯡꯌꯦꯜꯅ ꯅꯣꯛꯂꯒ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩ ꯁꯤꯗꯣꯔꯦ ꯍꯥꯏꯕ ꯀꯨꯁꯨꯝꯂꯩꯅ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯍꯦꯛꯇ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯏꯆꯦ ꯀꯨꯁꯨꯝꯂꯩ ꯇꯁꯦꯡꯅ ꯏꯕꯨꯡꯁꯤꯒꯤ ꯃꯃꯤꯡ ꯏꯁꯣꯔ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀꯨꯁꯨꯝꯂꯩꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯏꯀꯥꯏꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯗ ꯑꯗꯣ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯅ ꯁꯣꯝꯗ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛꯂꯨꯛꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯑꯒ ꯂꯩꯕꯒ ꯕꯣꯔ ꯅꯤꯕ ꯂꯣꯏꯔꯒ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯅꯨꯄꯥꯁꯦ ꯆꯥꯗꯧꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯉꯣꯟꯗ ꯏꯁꯣꯔ ꯀꯧꯏꯅ ꯍꯥꯏꯖꯤꯜꯂꯛꯏ ꯑꯗꯨꯗꯗꯤ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯣꯏ ꯈꯜꯂꯨꯔꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯕꯣ ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ ꯇꯥꯔꯤ ꯏꯕꯨꯡꯉꯣ ꯏꯁꯣꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯅꯣꯛꯃꯤꯟꯅꯩ ꯏꯁꯣꯔꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯃꯤꯡꯗꯨ ꯐꯥꯎꯗꯤ ꯍꯥꯏꯔꯣꯗꯅ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯀꯨꯁꯨꯝꯂꯩ ꯀꯧꯏ ꯁꯤꯡꯌꯦꯜꯒ ꯊꯥꯏꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯩꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯏꯃꯥꯏ ꯃꯤꯡ ꯐꯥꯎꯗꯤ ꯁꯦꯠꯇꯠꯂꯤꯅꯦ ꯆꯩꯔꯥꯎꯕꯗ ꯀꯠꯂꯤꯕ ꯀꯨꯁꯨꯝꯂꯩꯁꯦ ꯑꯁꯤꯗꯒꯤ ꯅꯪꯅ ꯍꯦꯜꯂꯦꯕ ꯃꯒꯨꯟ ꯂꯩꯕ ꯃꯤꯡꯒ ꯁꯛꯀ ꯌꯥꯝ ꯆꯥꯅꯩ ꯃꯤ ꯇꯨꯕ ꯌꯥꯎꯅꯔꯦꯀꯣ ꯋꯥꯗꯣ ꯇꯥꯕꯗ ꯁꯤꯡꯌꯦꯜꯅ ꯍꯦꯟꯕꯗ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯒ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯂꯝꯃꯤ ꯍꯦꯟꯕꯅ ꯀꯞꯂꯤ ꯁꯤꯡꯌꯦꯜꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯀꯩꯅꯣ ꯑꯩꯗꯤ ꯅꯨꯄꯤꯁꯤꯗ ꯉꯥꯎꯗꯨꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯏꯇꯥꯎ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯀꯩꯒꯤꯅꯣ ꯏꯕꯨꯡꯅ ꯃꯤꯡ ꯑꯇꯩ ꯂꯩꯇꯗꯧꯅ ꯏꯁꯣꯔ ꯍꯥꯏꯅ ꯀꯧꯔꯤꯕꯗꯤ ꯅꯪꯒꯤ ꯃꯤꯡꯗꯣ ꯃꯤꯅ ꯇꯥꯔꯒ ꯐꯥꯒꯤꯅꯤ ꯅꯠꯇ꯭ꯔꯒ ꯂꯛꯅꯔꯤꯕꯣꯏ ꯈꯟꯗꯨꯅ ꯈꯨꯄꯥꯛ ꯆꯥꯕ ꯌꯥꯎꯅꯤꯀꯣ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ
Ima ipanadi koro haina tholami adubo aina pakhang pungkak pharakpa adum kanda aina chatluba mafam khudingda thokpa awaba thawdo khudingma aina jangsindu mateng pangbibadagi mayamna nusibiduna nahakti ishorni haiduna sakhangna khibani aduna ai asengma mamina se namtharaga mayamna nusibiduna ishor haina dum kaukibadagi aisu dum harauna yakhibani henbana aya ishor ibani soidana wathi jarni asomda ngaina duna lehoraga asi haiduna isorgi makhutu chingduna chelami ishor kusum laida no fetongna yenglamnaga laurai kusum lay nang yam phajai ko somda toreina aina haiduni ne iche kusum lay ubada mi wan thanani na kai sare hojikti ibung isorgi kusum lay na maming se ka kaina chatawre dana as yare lao akhoi su chak loi ni ngamani ye nangondadi chatlage na kemta hairamdabagi chakchariro oiramni ne ibai chawbamduna kem hairamdabagi singal na toregi mana do paiduna chinglaga mathong chatabana asumna jairabadu nungaina harauta yamna pangthoknarami amaga insang thinaduna mahau tangnaduna harauna punjarami numit asima haukhiduna mathangi numit laklabada kusum laidu mayumda hannanabagi tamakta thaurang tawrami magi icham chamba mataw aduda lairiba imungi mising aduna nungsibiduna ahawa thum mayam ama hapirami kusum laina mabukning adu nungsiraduna ai chatlukhige ko mayam ai chatlukhige singel toina khoida lau ko singel na momon noklaga mapidu tai thokpiraga laktuni kedorage angang machado no kaplanu se ninthijana yumda halo kusum laisu hoi haiduna mabu thindhigadaba sagol gari aduda kakhatkirami matam aduda kusum lay adu makhud adu haiduna aroibu oina bidai pirami kusum laisu makhud adu haizarami adubu thamoidadi isor mahakpu lakpra haiduna thawai yauna ngaijari asumna kusum laidu chatkhirami mayam adu loina changnakraba matungda isordo hatho laklaga singel amta ngaiku singel na chensilaklaga kharangana lakpa yadro mahakto hojik akhoi ka chawbana sagol gari da thinba hokhibada ngairibani ha adudi singel ai mabom da tanarukhige asi haiduna magi sagol angaubu tu ka khatuna nusit ki mang thaduna thaukhre singel na momon noklaga ngawra pajani dana site somdana kusum laidu tumina famlingai da sagol kana thorakpagi khonjala du tabada kanano haiduna mamai adu tungolaga yengthorakpada isor oiduna lairamba aduda harauna kaka ngakta khambiba yagadra sagol gari thoriba ahal aduna hoi kuibadi kuihanbanu ko asi haiduna khamlammi kusum lay kumtharaklaga lambigi matai aduda leptuna isorbu manakta yaurakpa ngairammi isorsu yausilakladuna sagol adu mafam chana thamnamlaba matungda ai kharangana lake dawbani aduda yahau thengtokre nangbo muktang uhoba phanglabadi haiduna chelakpani isor mahakna awaba ubiri kusum laina isorgi maithong aduda marau laina yenglaga nungaitana nang aibu nungsiba phawbra wahang adu khangang hangjilakpa aduda isor kari haigadabano haiba khangdraduna makuk adu pairaga marai tat tawraga kai wahang no dubo kudaksida aina hairibase asengbani aibu tasengna nungsibra hayo isordo kari thokpa thoktaba haidadi hairagi ningladuna sor sangna hontoklaga nushi nangbu nushibadunani aina nangbu tanaduna uningbu phawribase kusum laina nungaitana adudi phawriba nushibada manung hanjina yodringai lapthokhobana phagai aina maram oiraga nahakpu thamoi kahenba pamde mamang thaktasu aina miyoi amagi thamoi kahenkrabani aduna karigi nungsiba phawrokpa sibu mahusana tabra karigino nangbu nungsiba yaroidodi ai maramdo khangba pami aigi apokpa ima leitri ipasu leitri hojik ima tungdu punna leiminabani aibu mana ina kaira khunba sana khaujau piba ngamba nupada yum palhangani haiduna singduna thamkhre mamang thakta masina maram oiraga aiga nungsina jaba misakado lairaba oibana ima tongi yathangninba ngamdaduna thamoi kaiki aisu kaiki adubu aigidi tasingna upai leikidi aigi ifamdadi nungsiba aduna maruni adubu thaunadi yaude aduga imatongi mafamdana sana khaujau khaktani aduna nangbusu thamoi kahenba pamde
ꯏꯁꯣꯔꯅ ꯋꯥꯗꯣ ꯇꯥꯕꯗ ꯊꯧꯁꯥꯗꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯥꯇꯣꯟꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯕꯦꯃꯥ ꯊꯦꯡꯉꯅꯤꯅꯦ ꯂꯥꯛꯑꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯀꯨꯁꯨꯝꯂꯩ ꯏꯁꯣꯔꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯀꯧꯅꯁꯤꯀꯣ ꯐꯅꯤ ꯀꯨꯁꯨꯝꯂꯩ ꯏꯁꯣꯔꯅ ꯀꯩꯁꯨ ꯊꯧꯁꯥꯗꯕ ꯃꯈꯩ ꯍꯔꯥꯎꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯥꯕꯨ ꯁꯥꯟꯅꯕꯅꯤ ꯑꯗꯨꯅꯕꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯇꯥꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯔꯥꯁꯤꯅ ꯀ꯭ꯋꯥꯗꯨ ꯆꯞ ꯆꯞ ꯁꯥꯏꯔꯒ ꯍꯥꯏ ꯅꯍꯥ ꯃꯈꯩ ꯀꯣꯏꯕꯗꯣ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯣ ꯐꯖꯅ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯀꯩꯗꯧꯒꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯝꯂꯒ ꯔꯥꯁꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯀꯨꯁꯨꯝꯂꯩ ꯂꯩꯁꯅꯥꯒ ꯂꯣꯏꯅꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯥꯁꯤꯅ ꯍꯥꯏ ꯕꯦꯃꯥ ꯅꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎ ꯂꯩꯁꯅꯥ ꯑꯃꯗꯤ ꯀꯨꯁꯨꯝꯂꯩ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯨꯁꯨꯝꯂꯩ ꯉꯛꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯔꯥꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏ ꯕꯦꯃꯥ ꯅꯪꯕꯨ ꯅꯕꯨꯡꯁꯤꯒꯤ ꯐꯤꯗꯥꯀꯥꯗꯨ ꯊꯥꯕꯤꯌꯨꯅꯦꯍꯦ ꯃꯃꯥꯇꯣꯟꯅ ꯍꯔꯥꯎꯅ ꯏꯁꯣꯔꯕꯨ ꯊꯧꯒꯜꯂꯣꯟ ꯇꯧꯕꯗꯨ ꯎꯔꯒ ꯀꯨꯁꯨꯝꯂꯩꯅ ꯉꯛꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯅꯤꯈꯛ ꯔꯥꯁꯤꯒꯤ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯏꯁꯣꯔꯗ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡ ꯑꯗꯨ ꯏꯁꯣꯔꯅꯁꯨ ꯈꯪꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯔꯥꯁꯤꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯨꯁꯨꯝꯂꯩꯕꯨ ꯃꯥꯒꯤ ꯗꯥꯂꯣꯏ ꯑꯣꯏꯅꯅꯕ ꯍꯥꯏꯖꯕ ꯑꯗꯨꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯃꯐꯝ ꯑꯁꯤꯗ ꯊꯥꯖꯔꯛꯑꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯉꯁꯤ ꯍꯦꯛꯇ ꯊꯥꯔꯛꯑꯣ ꯍꯥꯏꯔꯤꯕꯅꯤ ꯏꯆꯦ ꯏꯊꯩꯁꯦ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ ꯑꯗ ꯂꯦꯞꯇꯅ ꯂꯩꯔꯅꯨ ꯏꯇꯩ ꯀꯧꯔꯛꯄꯗꯨꯗ ꯏꯁꯣꯔ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯀꯨꯁꯨꯝꯂꯩꯗꯤ ꯏꯀꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯈꯤꯔꯝꯃꯤ ꯀꯨꯁꯨꯝꯂꯩꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯇꯥꯡꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯅꯪ ꯀꯥꯏꯗꯩ ꯂꯧꯔꯛꯏꯅꯣ ꯀꯅꯥꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯏꯅꯣ ꯏꯁꯣꯔꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯨꯁꯨꯝꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯀꯨꯁꯨꯝꯂꯩ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯤ ꯑꯩꯍꯥꯛ ꯑꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯒꯣꯜ ꯂꯝꯖꯦꯜ ꯇꯥꯟꯅꯕꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯂꯕ ꯀꯣꯔꯧ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯅꯥ ꯑꯣꯏꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯄꯤꯕꯅꯤ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯅ ꯎꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯅꯪꯅ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯑꯩꯕꯨ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯅ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯗꯨꯅ ꯂꯥꯏꯔꯕ ꯑꯗꯨꯗ ꯇꯥꯏꯅꯈꯤꯕꯅꯤ ꯀꯨꯁꯨꯝꯂꯩ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ ꯀꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯁꯒꯣꯜ ꯂꯝꯖꯦꯜ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯗꯣ ꯅꯪꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯗꯨꯗꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯐꯪꯖꯔꯕꯗꯤꯀꯣ ꯍꯥꯏꯗꯨꯅ ꯈꯪꯁꯤ ꯈꯤꯡꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯋꯥꯅ ꯆꯦꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯂꯣꯏꯈꯤꯕꯅ ꯍꯦꯛꯇ ꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔ ꯃꯍꯥꯛꯅ ꯎꯕꯤꯔ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯣꯏꯅ ꯎꯍꯟꯕꯤꯔꯤ ꯃꯁꯤꯅ ꯑꯣꯏꯔꯝꯂꯤꯕ ꯇꯥꯏ ꯅꯪꯁꯦ ꯏꯁꯣꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯁꯦꯡꯅꯃꯛꯀꯤ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯤ ꯏꯁꯣꯔꯅ ꯅꯨꯡꯁꯤꯅ ꯀꯨꯁꯨꯝꯂꯩꯒꯤ ꯃꯁꯝ ꯑꯗꯨ ꯌꯨꯞꯈꯠꯄꯤꯔꯒ ꯋꯥꯒꯅꯨ ꯀꯨꯁꯨꯝꯂꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯗꯕꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯣꯏꯅꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ